Checkon da yum ani mai chakhre miyamna erang haurakre. Imphal East District ki manung chana leiba New Checkon gi Second Street ta leiba mi lenedraba yum ani ngarang numidang pung mapalom tarakpa matamda mafam khangdana haurakhiba maina tumna chakhre. Mai chakpagi pau hek phangbaga Manipur Fire Service ki fire tender mari sangsinduna mai kanana bahonaki adubu mai adu yamna kanna sakhibana mathol ohum wangba mi lenedraba building adu tumna sakhibani. Thangnaba yum sing chalaktanaba fire service ki person sing aduna ngarang numidang pung taramathoi tarakpa adoi fawba yamna kanna mai kanna bahonaki thodok thokphum aduda Imphal West iski SP Manipur Police ki IG CRPF ki makok thongba official sing laktuna yengsin ki thodok thokphum aduda maike adom gi miyai kya marumsu thomjindarakhi maike khangdana mi lising kya na thomjilakpa aduna maram oiraka makhata na pamdaba thodok sing thoktana ba miyai sing adu putan khaina ba police na yamna kanna honaki adubu ningai sandana ba khara thokpadagi numidangi pung tara makhai khara helakpa adwaida police ki maike digi tear gas cell kya marum kaptuna miyai sing adu putan khai ki loinana irang khara thokpa horamba adu laksin ki report asina iba matamda numidang pung taramathoi tarakpa adoi phawbadadi yum mai chakba sida aso apan yawbagi pau fangdre loinana mai chakba sida lupa lakh kya marum gi potsei chakhrebano haibagi pausu fire service ki maike dagi chapcha na piba ngamdre ningsing bayabadi New Checkon gi area si kuki furup ki miyai kya marum leirambani adubu me ahum dagi hawraklaga thorakliba irang asida maram oiraga makoi punamak chatkrabani. Singdagi State Force lokthoknaba amasung tampakta afaspa thamjinaba cookie singna center da taksinkhre Manipur gi singi district singda thamliba State Force sing athubu matamda lokthoku amasung state asigi tampaki district singda Armed Forces Special Power Act afaspa lising amaga chamapan yankinipan amuk hanna hanjin hannaba kotu amadi ITLF na center da taksinkhre NDTV da Fongba Power Cinema Makata High Committee on Tribal Unity Kochu amasung Indigenous Tribal Leaders Forum ITLF na Manipur lenga ki mayokta kukina namna taba area singda pungkunga marigi total shutdown gi khongjang changsin kraba tungda singdagi State Force lokthoknaba amadi tampakta phaspa salaina bagi demand asi center da amuk hanna tharakhi bani masida sunatana State Force singda khundariba kuki jo singda ka henba mini kya sathaki haina su kuki jo group sing asina shutdown manung da khongjang changsin khibani Manipur da tholiba irang asi singde State Force lairiba makai amadi tapakta phaspa salaitriba makai irang asi laksin bangam loi haina kuki lup sing asina Home Minister Amit Shah gi pungning singsin khi me ahum dagi horaga tholiba irang asi gi makha tarakpa oina handakta su pamdaba thodok kya leptana thorakpa sida hainingai leitana nungai taba fawi haina si Minister N Birena phongdokhiba laikhrabani maduda makha tarakpa oina center na phaspa salaibani singba thabak thorum sing paikalakpada madugi tekchak adu irang tholiba kangbu asina pupam thoi hainasu Chief Minister Birena phongdokhrabani panba yabadi moreda mathau doriba Manipur Police Commando gi person sing mapam adu thadoktuna chakhigadabani haiba demand tawraduna ngahak leitana State Force singda ambush tawrokpa laikhrabani tawdok sing aduda person kayamarum su sokhrabani. Gurugram gi hotel da model kaptuna hatkhre BMW da haksang adu chingsinkiba CCTV na utli Haryana gi Gurugram da leba popo numit ki numidang da masaki chahi kungatare surabi nupi ama hatli haiba aduga mari lenina case aduda yamdrabada miyoi ahum phagatkre haina official singna phongdokre laikhidraba nupi adu Punjab tagi Dibia Ahuja Kaubi hanagi model amani haina masak khangba ngamkre mihat adu pangthokiba hotel amagi mapu oiba Abhijit Singha mahakpu hatkibani haina phongdorakli CCTV footage aduda yumpham oiraga mihat asigi maran siraba nupa aduna hotel adudagi asiba haksang adu car aduda chingdona pukhi Dibia chahi kungatare surabi nupi macha adugi imung manung aduna mahak hotel adugi mapu oiba Abhijit Kauba miyoi amaga lonana chatkibani haina phongdorakre hotel adugi CCTV footage aduda police scale tawduna yengba matamda crime adu khangba ngamkre haina Superintendent of Police Mukesh Kumar na yumchakaisa numita phongdokre Devia Ahuzana hotel mapu adugi akampet ki picture singna mahakpu blackmail tawduna mangondagi namduna sel lawba maramgidamak mahakpu hotel mapu aduna kaptuna hatkibani haina police na hairi
Maru oiba singnaba Abhijit Singha amasung Hemraj amasung Om Prakash kauba atopa ani yauna miyai ahum yumjukation numita Gurugram Crime Branch na phare maru oiba accused adu yauna miyai ahum January ahum da phabani makoi adudi Abhijit Singha chahi yankai taruk Hemraj chahi kunnipan Om Prakash chahi kungohumdoini haina Gurugram Police na hairi Police Station Sector Taramari Gurugram da mari lenaba section gi makada case ama register toukhre Crime team aduna hiram masida thigali haina police na phongdokli Devia gi imu manung aduna thangalaki bo wakatte yumpham oiraga Abhijit amasung atai sing gi mathakta case lokhatkre amasung thodok adu record toukhre haina tijin bagi thabak chathari Matam gi oiba e-file update singdamak miyamna channel asibu nungsibiduna like comment subscribe tawbiramu